Indo Myanmar border da NACN ke amadi PDF ka nongmai kapna bada misi mina chawna thoklei paw wasi kanglei paki maira pawse dagi lokhatchabane ngasi ayuk pung 12 rom taba matamda Myanmar gi Tamu district ki border ga lona ba mafam amada Nagaland gi lalaulup ama oidiba NACN ke amadi PDF anigi marakta akan ba mawong da nongmai kapna bada nakal animakta yamna chawna misi mina amadi asokapan yawre haire pawse asina fangba pawgi source amagi matungin na nongmai kapna badu da PDF amadi KNA gi kedar kuntra gani thoi muk siram gani haina thajana re loina na PDF amasung KNA gi lanmi yangkhai rom asok apan nanglam gani haina pause asina haire nongmai kapna badu da NACN ke gi maikai de ge lanmi ahum lai khidre haire lai khidraba lanmi singa du de chap yang jeme chai kuntra ga manga hoilam lung fiang chai kun gani thoi amade captain thiang jeng liang mai chai kuntra ni haire khusu khulai kaya fagat khre Pawasi Paunil Khon Pawse dagi lokhatchabane Kakching District Police Commando Nifu Taruk Suba AR BSF ke Shamaga Kuntra Mathoi Suba Battalion amade Ani Suba Maha Regiment ki combined team na ngasi ayuk wangu live awang singya amade Waru Kok Hill Range ta thiba humba gi thabak chathabada yamlaba khusu khulai kaya fagat pangam khre haire hiram asiga mari lainana police tagi fangba paw amagi matungin na Kakching District ki SP Priyadarsni Laisram gi midyang makhada security force ki apunba team maduna ngasi ayuk pung 3 minute kuntra dagi mapan ga minute 10 ga manga fauba mafam adugi akoi bada thiba humbagi thabak chathagi bani haire